Umang phawraga chatpa highway lambi ama. Hairiba lambi asida matomta chatpa miyoi amata hingna tholakkide. Nathanta chatpa lambida nupi ama asumna leiramlabadi nahak kaidogani. Ahanbamaktada channel asibu yengbiriba amadi wari tabiriba viewers khudingmakpu channel asigi maikaidagi ikopnona khurumjari. Amadi ngasistu wari ama puduna laksare. Wari asigi maming highway 315. Wari asi lijba matamda soikhiba lankhiba ywrasu mayamna pukchen chawna ngkpiyu haijari. Aduga amana channel asi nauna hangba oibana mayamna support tawbiyu amadi like subscribe share tawbiramo haiduna mayangi mafamda nonokna haijari. Nongsu thili chuba ahing amada matai manaw ama mayumda halakpa lambelda ikhang khanghaudana maninlomdagi safu kanna truck amana thomjinlaki. Numit adugi laibak thiwa thaudok aduna nupa adudi khutak aduda laikhiramde maramdi truck aduna thombada nupa adu khonasana chenduna tai. Nupi adudi khutak aduda siramkhide mahakna yam wana lauki aibu amta kanbiyo kananomta aibu hospital da amuktadi pukhatpiyo haiduna adubu highway duda thauriba gari mayam aduna usinnadana thauki adudagi nupi dusu ngaihaktang leiramaga mahaki aroiba mikup oiki. Matam kharagi matungda madugi highway duda thengna halakpa mi amata thiba phangde hainaraki. Nongmadi Ajit kauba nupa ama numidangi pung 12:30 taba matamda mamanabagi birthday yawraga halakpada Ajitna khanki ngasidi gari amata sende kaigi oirajatnone haiduna. Asumna sum thaurakpada laptakna nupi amana makhut khattuna leibadu uraki. Adubu Ajitna khanki asuk thenglaba ahingsida kamdongna nupi asina leiramlibano haiduna. Adubu ka hena khanjiludana gari adu khamki. Ajitna sum yengbada nupi adu mamaida masamduna loina khumjillaga sari angauba ngakta setlami. Asumna Ajitna hangki thenglaba ahingsida kamdongna leiramlibano haina. Adubu nupi adudi asumna adum khumduna laiki. Ayunda handumi ayibu yutta amukta thilmiyu haina. Madudagi Ajitna kem khandana haiki tongkhalao. Asumna nupi adu Ajitki garigi sit maningda tongduna laklami. Ajitna hangki nangdi matau karamna mafamsida leiramlibano haina. Adubu nupi adudi kemta khumkhide. Madudagi Ajitna mingsenduda yengbada nupi adu masamdu thadoktuna leirami. Garidu sum thaurakpada kadaidagino khangdaba apumba manam ama laki. Madudagi Ajitna kadaidagi oirajatno khanduna mingsenduda yenglakpada manam ado maninglomda famiba nupi adudagi lakpa oiramki. Ajitna khalamki ngasaikhai namlamdraga kamdongna namlaklibano haina. Madudagi gari mingsendu singthaki. Ajitna nangdo kadai yaudoino haina nupi aduda hangki. Nupi adu tuminna adum laiki. Madudagi Ajitna mamangi mingsenda yenglakpada ure nupidugi saktamdu. Mamaiduna thangna yankhibagi moongda mamittuna musin mukhei machin aduna ina tup taduna yenglakpado ubada Ajittu masado kibadagi thak ni. Ajitna amuk mingselda yenglakpada mangonna munna yenglaga leirami.
Macin adudagi ina tup-tup taduna mayadu launa kathokduna hairaki, "Noina aibu hatkibani, noina aibu kankhidabani" haiduna. Ajitna kina hangki, "Nang kanano?" Nupiduna hairaki, "Nang ngasidi siba taredo" haina. Madu haiduna nupi adu nokki. Ajit madu tabada kibada loiki. Nupiduna amuk hairaki, "Noina aibu kanna yabani. Noina aibu ubidana chakhiba natra. Noi amata lemna tharoi." Madu haiduna Ajitki manakta changsilakki. Madudagi Ajittu kibadagi kanna lauki. Gari adu mamai puba ngamkhide. Lambidugi nakanda hauba u amada thomjinki. Mahak adu khutak aduda accident thoktuna laikhide. Asum tawduna matomta lakpa miyoisingbu gari khamduna matomta lakliba miyoisingbu accident thokhanduna hatkhi. Madudagi pulista complain tawki. Pulisna khutak aduda case adubu close tawki. Nongmagi nungdang amadi Rohit kauba nupa ama Highway 315 sida matomta pung ama tarakpa matamda mayumda halakhi. Madubu laptakna ure nupi ama sari yellow setlaga khamo haibagi maongda makhut khattuna leibadu. Madudagi Rohitna gari brake phaki. Garigi mingseldu chingthaduna haiki, "Nangbu kanano, kanaga lakpano? Kaidauramino mafamsida" haina. Nupidu mamaidu nonthaduna tuminna adum laiki. Aduga hairaki, "Aibu yumbu thinbiyu, ai yum haninge" haiduna. Nupi aduna gari adu tongge haiduna thenglakpa matamda maina chingki amadi makhut adu maina chakhi. Adum tawna Rohitna khangki nupi ase mi natte haiba. Madudagi nupidu jungle manungda lauduna chensinki. Madubu Rohit ase maiba ama oiramki. Madudagi Rohitna magi garidu lai tin changdanaba lai puja tawki. Nupi adu changdanaba haiduna. Rohittu amuk police station na laki, osi unnaki. Osi aduna hairaki, "Kai leirage Rohit?" Rohitna haiki, "Ai ngasi Highway 315 da fauduna lai." Maduda nupi ama makhut khattuna aigi gari sibu khamo hairaki. Maduda aina gari adu khamki. Madudagi nupi adudi lai oiramki. Rohit amadi police anina pandip maiba amagi manakta chatlami. Amadi wari pumnamak khanghalami. Adumna pandip maiba aduga makhoi ahum punna Highway 315 aduda laklami. Mafam adu yauraga maiba aduna mantra solami. Rohit amadi police adu kibana thak niklami. Maiba aduna hairami, "Mafam asida puja ama tawdaba yararoi" haiduna tawrami. Puja tawba haurakpada maiba adugi mamitta urakhi. Numit aduda matai manau ani Highway 315 asida laklami. Amadi gari truck amana laklaga ikhang khanghaudana maninglomdagi thomjilakhi. Nupa adudi khutak aduda laikhiramde. Amadi nupi aduna mahakpu kanbiyu lauki. Kanamatana mahakpu mateng pangkhide. Matam kuina thupsinduna thamkraba fine adu pulisna nahaunana amuk fakatlami. Nupi adugi mamingna Sandhya Thakur amadi nupa adugi mamingna Manish Thakur kawi. Maiba aduna laison tinson tawraba matung yamna wana hotnaduna ure nupi adugi atamadu. Nupi adugi thawai adu hauzik yamna sauraklami. Sari angauba setlaga hana leiramba firam adu hauzikna sari angangba setlaga mamit adu musukmuna ina tap taraga hairai, "Nakoina tawrido karisu kanaba fangloi. Nakhoi pumnamak aina hatkani." Wahai adu hairaga nupi adu makhoigi manak tamna paisallaklami.
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯁꯤꯟꯗꯨꯔꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯔꯣꯏꯕꯗ ꯃꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯃ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯄꯣꯂꯤꯁ ꯑꯃꯗꯤ ꯔꯨꯍꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯏꯕꯅ ꯀꯣꯏꯁꯤꯜꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯤꯃꯟꯗꯅ ꯃꯅꯥ ꯃꯦꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯏꯕꯅ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯊꯋꯥꯏꯗꯨꯕꯨ ꯁꯥꯟꯇꯤ ꯐꯪꯍꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯁꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯈꯔ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯑꯥꯇꯃꯥ ꯑꯅꯤ ꯑꯗꯨ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯏꯋꯦ 315 ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫